ꯗꯕꯜ ꯁꯔ ꯑꯩꯈꯣꯏ ꯕꯥꯗꯨ ꯌꯥꯝ ꯐꯠꯇꯦ ꯃꯥꯁꯦ ꯍꯥꯟꯅ ꯁꯥꯏꯟ ꯇꯧꯔꯝꯕ ꯅꯠꯇꯦ ꯅꯪꯅ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ ꯇꯨꯃꯤꯟꯅ ꯇꯥꯎꯋꯦ ꯃꯥꯁꯨ ꯊꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥ ꯊꯤꯅ ꯉꯥꯡꯉꯤꯕ ꯃꯥ ꯐꯨꯁꯨ ꯐꯨꯔꯤꯕ ꯑꯉꯥꯡꯁꯤ ꯑꯩ ꯊꯦꯝꯗꯕ ꯌꯥꯗꯦ ꯑꯉꯥꯡꯁꯤ ꯑꯩ ꯊꯦꯝꯗꯕ ꯌꯥꯗꯦ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯃꯅꯤꯄꯨꯔꯤ ꯑꯃꯅ ꯄꯨꯊꯣꯛꯄ ꯚꯤꯗꯤꯑꯣ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯃꯅꯦꯝꯄꯣꯛꯀꯁꯤ ꯌꯥꯅꯗꯗꯅ ꯇꯣꯉꯥꯟ ꯆꯥꯔꯤꯁꯤꯗꯤ ꯆꯩꯔꯁꯨꯀꯣ ꯊꯃꯣꯏ ꯁꯣꯛꯅꯕ ꯋꯥ ꯌꯥꯝ ꯁꯤꯖꯤꯟꯅ ꯆꯩꯕꯅꯦꯕ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯀꯞꯄꯤꯁꯤ ꯃꯉꯥꯏꯗ ꯑꯗꯨ ꯀꯥꯄꯜ ꯁꯔ ꯅꯪ ꯑꯩꯈꯣꯏ ꯃꯥ ꯈꯤꯇꯪ ꯉꯥꯡꯉꯨꯀꯣ ꯃꯥ ꯐꯠꯇ꯭ꯔꯤꯗꯣ ꯃꯥ ꯌꯥꯝ ꯐꯠꯇꯦꯅ ꯅꯪ ꯃꯥꯁꯨ ꯈꯔ ꯍꯟꯅꯨꯔꯒꯀꯣ ꯈꯔ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯅꯪꯁꯨ ꯆꯥꯎꯈꯠꯂꯛꯑꯅꯤꯗꯅ ꯑꯗꯩ ꯈꯣꯟꯊꯤ ꯀꯩꯀꯥꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯆꯥꯕ ꯈꯣꯠꯄꯁꯦ ꯉꯝꯃꯛꯑꯅꯤꯕ ꯇꯣꯂꯔꯦꯟꯁ ꯋꯥꯡꯈꯠꯂꯛꯑꯅꯤꯕꯀꯣ ꯑꯃꯨꯛ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯨꯄꯤ ꯆꯠꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯔꯦ ꯗꯥꯛꯇꯔ ꯁꯔ ꯌꯥꯏ ꯀꯥꯞꯄ ꯁꯔ ꯑꯃꯨꯛ ꯆꯧꯒꯤꯁꯦ ꯑꯁꯤ ꯀꯥꯞꯄ ꯁꯔꯁꯤꯅꯅꯦꯀꯣ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯏꯗꯣ ꯅꯪ ꯐꯠꯇꯕꯩꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕꯩꯅꯦ ꯍꯥꯏꯗ꯭ꯔꯤꯕ ꯅꯪ ꯐꯠꯇꯕꯩꯅꯦ ꯑꯩꯅ ꯅꯪ ꯊꯦꯝꯉꯤꯕꯅꯤꯀꯣ ꯅꯪꯅ ꯏꯆꯥꯁꯤꯗ ꯑꯩꯁꯦ ꯐꯠꯇꯦꯅ ꯇꯝꯁꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅꯦ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕꯗꯕꯨꯀꯣ ꯑꯩ ꯇꯟ ꯆꯥꯐꯝꯗꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯀꯣ ꯃꯣꯏ ꯀꯥꯞꯄꯜꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯉꯣꯏ ꯆꯠꯁꯤꯔ ꯑꯃꯅ ꯈꯪꯉꯕ ꯃꯤ ꯑꯃꯅꯀꯣ ꯃꯤ ꯉꯥꯏꯀꯣ ꯑꯩ ꯑꯦꯗꯚꯥꯏꯁ ꯄꯤꯗꯣꯔꯦ ꯅꯪ ꯀꯩ ꯖꯥꯇꯤꯅꯣ ꯃꯅꯤꯄꯨꯔꯤꯅꯤ ꯅꯣꯏꯗꯒꯗꯤ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯀꯥꯏ ꯅꯣꯏꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯉꯕ ꯃꯤ ꯉꯥꯛꯇꯅꯦ ꯅꯪ ꯈꯪꯉꯝꯃꯅꯤ ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯉꯤꯉꯣ